IS TV paumi yang tabiri besing taram oksari masigi maru pauda thoki thodok amadi phibam gi matungina nupi singna logudaba thodang su ahong banai I haina Professor Bimolana Amuwabagi Silvan Zubri thorom da haikri pau samon pizari Manipur tholiba tongan thodok sing amasung phibam gi matungina nupi singna logudaba thodang su ahong banai haina Manipur University gi School of Social Science gi din oirambi Professor Khetri Bimolana ngasi jam holda pangthokpa All Manipuri Women's Voluntary Association Amuwabagi Silver Zubri thorom da haikre thorom da poirei lemrol mera paibi apunba Manipur gi President MM Chobi Amuwabagi President Y Kunjarani na maru music oina saruk yaki poirei lemrol gi President MM Chobi na om subunipi laldi mayai ka pachinjak amasung miyo bigi khonggaw no bigi mayok da thengna bana oigani Nasi khangna ngasigi mama oibe singna lakadori bukudung tiba kaya dagi ngak thokna ba mangjong na thabak paket minasi haki Amuwabagi President Kunjarani na manaba khunai ama leitriba phawba lebak asida tholiba wathok lanthok sing loisin mangamloi manaba khunai ama thamna ba ikoi punna onaminasi haki Professor Khetri Bimolana makhata na phongdokibada maida paibigi ihau horok pamatamda maruoina mayai ka bachinja ki mayok ta horki masidi ni bigi hak kanaba nupi singbu tuhat piba amadi mapalam gi chaithena singba kaya su mayok nari asingma phimasi mayok naba kathok pagalona hona batai hana phongdoki element asi yaudabadi akai bot lakti habasi akai puding manga basi thanjanda ai kana beni haina nini element sacrifice so to haga ai kana pe yaga ai interest promote to hona kata nai sabab bani social worker ni social activist ni haiba kunadi focus ya asuya sai romani self interest to promote to naba hona benina Nungol Chakobana lakpada Manipur gi Governor Dr. K.K. Paul, Chief Minister Okrami Bobi, MPCC gi President Deputy Chief Minister Gai Khangam, MP Dr. Maina, MP Thang Subaite, amadi atai MLA sing lona political party lusing basing yauna lanai lup sing na ya proposal kaya pinarakli governor gi ya proposal sida Chakob haibasi mate community gi top kumai amani kumai ase hiang gi ni pan manu te sai khuding pangthokli mayum pan khabi mase masal singbu mopung mopa oibasing na cha kauduna alamba dakhina piduna mase masal madi mopung mopa ani gi marakta nungsina gi lipun utpa kumai amani kumai ase hojukti atopa community sing na su pangthok na horakle kumai ase na lakra sakot panungai oresunu haina ya proposal governor na pirakli amrumda Chief Minister Okrami Bobi su kumai ase na lakpada ya proposal pirakli kumai ase Manipur gi khwadi gi sawa mase masal madi mopung mopa sing mama mapa amadi masanu pising mar kaleinari ba tana thana ba yadraba nungsina gi lipun adubu mayak seng utpa kumai amani kumai ase ariba matamdagi mete community khaktana pangthokuna laklabasu hojukti atopa community sing su kumai ase saruk yarakli kumai ase na amaga gi marakta hina nungsina ba amadi mase masal amadi mopung mopa sing marakta leinari ba nungsina gi mari adu Justin Hanbagalo na tuna thamba kumai makalamani kumai ase na hina nungsiba chanaba purak oresanu hai Deputy Chief Minister Gai Khangam nasu kumai ase na lakpada ya proposal pibagalo na Jingi tongan maningol singbu tamgi mabung mopa sing na chakauduna singi tami ani marakta hina nungsina bagi mari Justin Hanbagalo tana Manipur miyam gi marakta amato bagi nungsina bagi lipun na punba thoram oresanu hai Matei jati na sahi cha kaya gi mamang gi sanabi oina pangthokna lakliba ningon Chakob numit asida ningon oibasing amasung abung mopasing da harau taramna saman thaminaba amadi ngamjaba khudo piduna senglaban nungsinabagi lipunna kundana imung manunggi nungsinaba amukasu hapliba thoram ase ngasidi singi tongan ba ningon kayabo tammi abung mopasing na sakaurna singi tammi ani gi hen nungsinaba mari session hanba natna rajya sigi miyam gi thabakta amadi nungsinabagi lipunna punba thoram ama oirare kumai ase lapaga iroyana iramda Manipur asidasu hana sunaba kaya thadukna saukhatpagi lambida hena kumang saksinanaba nungsi sanaba himminanaba santi leiba lamdam ama amadi nungai yaifaba lamdam ama thoram asina purakpo oirasunu haina paujel ase thamoi sengna Manipur miyamda amukusu izari MP Dr. Mainenasu ningol Chakobana lakpada ningol obising na proposal pibagaloina kumai ase maitei jatina nupi obisingbu samaj da wangna thangatuna thamba kumai amani haina phongdoragni koigi lamdam asigi
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯝꯅꯃꯛ ꯌꯥꯎꯃꯤꯟꯅꯗꯨꯅ ꯃꯩ ꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯆꯥꯛꯀꯧꯒꯗꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯕꯨꯡꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯆꯟꯁꯤꯡꯕꯨ ꯀꯧꯖꯕ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯕ ꯃꯁꯤꯗ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯠꯇ ꯊꯤꯗꯅ ꯆꯞ ꯃꯥꯟꯅꯅ ꯃꯌꯥꯝ ꯌꯥꯎꯃꯤꯟꯅꯗꯅ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅꯕ ꯎꯠꯄ ꯃꯆꯤꯟ ꯃꯅꯥꯎ ꯏꯃꯨꯡ ꯅꯨꯡꯁꯤꯅꯔꯒꯗꯤ ꯏꯃꯨꯡꯗꯒꯤ ꯁꯃꯥꯖ ꯅꯨꯡꯁꯤꯅꯔꯛꯄ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤ ꯑꯃꯨꯛꯇꯪ ꯌꯥꯝ ꯏꯪꯅ ꯇꯞꯄ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅ ꯆꯥꯎꯈꯠꯃꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯄꯥꯏꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝꯅ ꯃꯐꯝꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯊꯝꯖꯔꯤ MP Thangso Baitenasu ningol chakokna lakpada nupi obisinda yakpa paujal pibaga loina Manipurda leibang pung khurimak imamatagi masani haibasi aikoi punan ningsingminasi haina phongdorukni nupida priority piba society ni haiba takpanina ningom singna magi mabung singda chak chana bai si prithibida mafam leitabnina masina khoi gi jam jini boiba yamna phajaba ekoi culture tradition ni aduna masina ningon chakoba 2014 sina yamna maru boiba oihensi maja chingtam amadi anajati bijati khaidana masigi ningon chakoba sina ekoi manipur gi phajaba culture si loina oisnu haina masigi wishes si loina pijari thank you Social Welfare Minister A.K. Mirabainasu society asigi section khurimakta leibang nupi singda yakpa paujal pibaga loina mabung mapa oibasingi aning apa mathunna amadi nada yekta leinaba mache masal ama oina nupa oibasingasu bor prekli leiriba mabung mapa oibasingna aikoi chanabi ama oina lamdam masida dakina pi duna leiriba mabung mapa oibasingda yaifa bor pibiriba kaya singgi chanabi ama oina lagriba numit asida aikoi lamdam asigi leiriba ibung ipa oibasingda machan ama oina mache ama oina ayaksu nupi ama oina lamdam asigi mabung mapa ibung ipa oiba amadi ahalaman singda yaifa paujen asi pijari Kasamthong Kendra MLA Eli Bumsana su mabung mapa mache masan oibasingi marakta nungsinabagi mari hena chachinabu oirasanu singtamgi marakta leiba nungsinabagi mari mache machal oibasingna purapu oirasanu haina ningol chakokna lakpada yapa paujal pirakni singi mabunga akoi tamgi akoi isan singa akoi ise singa punamak hen naksanaba mari pornaba chai kudi sathari basi hena mapung phaba akoi anu wakalung loina hena section nungsinaba poroso haina aina maya punamak ta paujinjari Minister M.D. Abdul Nasir nasu prithvi manungda khwadi ke top festival ama oribani ngol chakokna lakpada masi masal sindiya pa paujal prek pagalona prithvi gi miyamda Manipuri jati bo masak takpada festival asina sodana ngamuni ngol chakokna lakpada santi amadi sakopalamdam ama oilasi haina paujal prek ni chakauba sida karigumba thenpot karigumba khudol pibada competition tobagi chatnabi se masi leiriba itinau punamakna thadok minaraga mabung mapa oibagi matan family oibagi nungsinabasina manipur si santi leiba ingba tikpa yam nungai yaifaba prithvi punamakna tamjaba yaba sugumba function program ase prithvi gi mafam punamakta masina mangana ma phibu oirasno aina BJP Manipur Unit ki President T.A. Sawanasu ningol chakokna lakpada ningol sindiya pa paujal pirakli Manipur da leiba kalok khurimakna nungsinana leminari haina phongdorli tungda lakpa phata haudi punawak ngak thoknaba amasung nongai ai phana chingmi tami animakta panabgidamakta civil chahi khuding pangthokpani chingmi tami animaki nungsinaba chingmi tami animaki nungsi chanana leiminabado oirasanu haiduna ainu yaipa paujela du pijari Manipur People's Party ki President L. Sumakira nasu ningol singi tangda lakpa kumayasina nupi obising buhina nungaya pabu oirasanu haiduna dakhinagi hidanabada nupi obising yausing ganu ari leta thinadana babu mapa singtagi thammogi asengna bor lobinaba paujalagli dokhinagi lamda hidanabagi mawng amada lakpa paisa paiba masen paidaba masen hidanaba amagi mawng da lakpa si amaromda ningon chakobagi magul si hantharakpadong tawi aduna tabide koina Manipur People's Party ki maikai de haijining badi ningon chakobagi magul hengkar hinbige haradi koina sigumba dokhina gi hidana basi thadok piraga numittu da nungi wa khalon tamna leikraba machin upasing tongan ba imung manung sing amuktang punna sak chaminaba aduga ngamjaba khara piba duna
ningon chakobugi magul hengkal angani Manipur da lagi toman toman malu besin su ningol cakop na lak pada yang proposal pirakli nandam sida amata oina hingadra cakop pa numai ba lamdam ama numit asna lak pada ohilan singhana ya proposal pirakli ningol cakop bagi ni sendiri kudung sabu lawraga kharaman kethel da ni khrana pocai huran bagi thabak chu sathrakli nasi sanayon ba dukan amada pot label lak pa nupi amadagi lupa lasing tara yauba bag ama sakhang nupi amana huran kre dukana do khimba CCTV camera na nupi aduna bag huran kibadu mayak sena nam hore adu manamak nupi adu di hoju phobgi di phabgi paw leitri MSF Ziri branch nang handu pagadona lisni taraga manga gi oina nauna thau puna na Ziri college gi Piran Birbu president amadi college asimaki KS Santosh Kumar bu general secretary oina khan khari narang thil puhum tabu matanda sahini phumarom suba nupagi asibu sangama mangam makhada leba kenel amada leramle kanang makrana harba matunda hundona mo oram bi yai hari masuk mamin khando mana awareness ki mokta thamli haina nambol police station gi osina khana lagi Ujung selek pada marui bapa mau kan ipezari. Thoki bathodok amadi pibongi matung inna nupi singna lagu dapat hudang su ohung menai rei haina Profesor Bimalana amawagi silber nubi pulong dah hai. Kais tibi pau ming tadi musing amu kan kurang